एस्पिरेशनल डिस्ट्रिक्ट चांदेल डिस्ट्रिक्ट तोंगान तोंगान बलेंगा के लोइसंगसिंगदा ngasi महा एरिया चिप्स एसोसिएशन MACA चांदेल गी मेंबर सिंगना कोइना चतुना यंगसिनख्रे लोइनाना निंगथौ सिंगी यंगसिनबा अदुदा ऑफिस खरदी स्टाफ सिंग कारमदबा थेंगनखी महा एरिया चिप्स एसोसिएशन मकागी मखादा लेरिबा तोंगान तोंगानबा खुनसिंगी निंगथौ सिंग यावना चतखिबा ngasiगी अखन्नबा यंगसिन खोंगचत अदुदा डिस्ट्रिक्ट हॉस्पिटल फायर सब स्टेशन SDO ऑफिस ADC चांदेल फॉरेस्ट डिवीजन PHED डिवीजन एग्रीकल्चर फिशरी हॉर्टिकल्चर एम्प्लॉयमेंट एक्सचेंज ZEO MSPDCL ट्रेजरी ट्रांसपोर्ट सेरिकल्चर वेटरनरी CAF&PD अमदी DC ऑफिस चांदेल नचिंगबा लेंगा के लोइसंग सिंगदा चंगदुना डिपार्टमेंट सिंग अदुगी अवाट अपा सिंग अमदी मथौ निंगथीना तौरमदबा स्टाफ सिंगी मथक्तसु यंगसिनखी ngasi gi yengsin khongchat adu loiraba matung makagi office ta pangthokpa paumi singa unabada makagi chairman JS Angam Anal na haikibada Chandel district headquarter da leiriba lenga ki loisang singda ngasi yengsin jarubada officer sing karam daba loisang kaya thengnarakhi amadi awada pa kaya marum leibana maram oiraga awaba kaya mayok nariba department sing su leiramki Chandel District Hospital da medicine amadi blood bank ki specialist doctor sing leite fire substation ki hause leiriba building matik chadre masigi sumathakta gari amadagi hena leitaba maramna awaba kaya mayok nari ngasigi yengsin khongchat aduda Chandel gi DIC office ta staff amata leiramkhide CAF&PD gi DSO office karamkhide thonglonduna leiramba thengnaki exchange office staff amata karamkhide contractor miyoi thamlamba thengdaraki hairaduna awara pa mayok nariba amadi staff leitriba sing asi mari leinaba singna athubada mideng changbiyu haiki mahangna makhatana hai Chandel district ta hauzik ising phangdaba awaba kaya mayok naduna leiri hauzik faubada ising launaba pipe sing loishinba ngamdana leiri athuba matamda leingakna miyamgi yenglaga ising phanghanna hotnabiyu amadi action lokhatpiyu hairaduna makana ngasi chatliba yengsin khongchat asi makhatana su tha amada anirak chatkani masida office karamdaba sothana leiriba Chandel praja singi khandaba staff sing makana tumina yengduna leiroi hairaduna masana daita pujagadabani haiki Chandel district ta leiriba makagi khunna koliba ningthau mayam ngasi Chandel district headquarter ki department khuding khoi chachari masida department da officer khoi ka da office kya lei aka bashi am lei maru ina award bashi am lei hoji si akhoi gi district hospital da waliba doctor masing se akhoi maru ina medicine specialist wali aduga da blood bank gi specialist leite aduga ahum subuda microbiology masing issue leite Chandel district ki fire brigade si hoji se koi dry season ni gari amakha lei adugi jum infrastructure leite maram aduna higher authority na masi athu matamda gari PB nengai gi damakta higher authority na masi athu matamda action la khotpiu Chandel district ta office loi na koi visit tawi masida shurai leitaba akoi DIC jum lei staff ama phau leite kana shuka bide yarabadi government athu matamda officer su thabirau anauba staff ko shu tuna thabiu haidana masisu akoi thamjari maruna deso district civil supply officer ma office ka de hawi phauba office lon lei aduga akoi ki exchange officer hoji leite kanasu office leite moi contact basis na mi ama thamnang lei masisu athu matamda anauba staff thabiraglaga thamlabri he na phagani haina masisu ai thamjari district cooperative office kana matasu hoji si official leitabi maram oidena retire chakrabani athu matamda thabiragodi he na koi district si chakhorkani haibisu masi maha area gi ningthaugi as percent amana aina masi si government appeal tawjari Chandel district ta hoji akoi ising wadan lei 2015 da wash out oiraga loina resource gravity di lawa yaba khonji lok ti hoji pawa paisi luchindri aduna government athu matamda masi gi si district po gravity gi ising si athu matamda PB rabadi he na khudong sagani haidana masi su department da amadi higher authority da amohan appeal pijare maruina hoyik si ising karam pawa district headquarter da ising khoi phangdri adunina
थिखा तौरीबा अमदी डिपार्टमेंट ना पाइखलिबा मयामसी अथु मतमदा एक्शन लौखटपि यारबदि इंफ्रास्ट्रक्चर वालिबा अमदी स्टाफ वालिबा मयामसी थुना थाबी नबिगी दमाकता महा एरिया चीफ इश्यूशनदा मसीसी गवर्नमेंट दा अमदी हायर अथॉरिटी दा अपील तौजरी हैना आई थमजरी सरप्राइज विजिट था अमदा कोई अनि अहुमरक चकनी ngamba kai koi chakani karigumba masida department na karigumba office ka haudrabadi madugi didi akoi makana tumin lairoi akoi action lakhot pa yaba koi lakhor kani